ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡꯗ ꯃꯩꯕꯨꯜ ꯄꯥꯏꯕꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗꯅ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯕꯤꯔꯁꯤ ꯃꯩꯕꯨꯜ ꯄꯥꯏꯕꯤ ꯋꯥꯔꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ꯫ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯃꯥꯡꯈꯤꯕ, ꯃꯥꯕꯨ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯀꯤꯅ ꯄꯥꯈꯠꯅ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯪꯒꯣꯜ ꯌꯧꯔꯦ꯫ ꯇꯣꯝꯕꯤꯅ ꯊꯣꯡ ꯑꯗꯨꯕꯨ ꯀꯟꯅ ꯊꯤꯜꯂꯒ ꯄꯨꯄꯨ ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯏꯄꯨ ꯈꯣꯏꯃꯨ ꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯏꯄꯨ ꯈꯣꯏꯃꯨꯅ ꯋꯥ ꯍꯪꯗ꯭ꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯅ ꯇꯥꯔꯤꯕ ꯃꯃꯤꯗꯣ ꯏꯄꯨ ꯈꯣꯏꯃꯨꯅ ꯈꯪꯉꯤ꯫ ꯃꯄꯨꯕꯨ ꯍꯦꯛ ꯎꯕꯒ ꯇꯣꯝꯕꯤꯅ ꯍꯥꯟꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ, "ꯄꯨꯄꯨ, ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯥꯡꯈ꯭ꯔꯦ, ꯊꯤꯕ ꯐꯪꯗ꯭ꯔꯦ"꯫ ꯏꯄꯨ ꯈꯣꯏꯃꯨꯅ ꯈꯨꯝꯃꯤ, "ꯏꯁꯨꯅꯨꯄꯥ, ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ, ꯀꯩꯁꯨꯝ ꯇꯧꯔꯣꯏ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯝꯕꯤꯒꯤ ꯃꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯄꯨ ꯈꯣꯏꯃꯨꯅ ꯋꯥ ꯈꯔ ꯍꯪꯉꯤ꯫ ꯇꯣꯝꯕꯤꯒꯤ ꯃꯄꯥꯅꯁꯨ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ, ꯑꯗꯨꯒ ꯃꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯊꯣꯡ ꯍꯥꯡꯂꯒ ꯊꯣꯛꯈꯤꯕ, ꯃꯅꯤꯡ ꯊꯣꯡꯗ ꯈꯨꯖꯥꯏ ꯑꯃꯗꯤ ꯇꯦꯡꯒꯣꯠ ꯆꯥꯏꯔꯝꯕꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯄꯨꯟꯅ ꯇꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯏꯄꯨ ꯈꯣꯏꯃꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯏꯌꯥ, ꯑꯩꯕꯨ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ, ꯁꯤꯡꯅꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ꯫ ꯑꯩꯅ ꯆꯠꯈ꯭ꯔꯅꯤ ꯈꯜꯂꯒ ꯃꯥꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯃꯨꯛ ꯂꯥꯟ ꯇꯧꯔꯛꯂꯕ? ꯈꯪꯉꯅꯤ, ꯑꯩ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯈꯪꯕ ꯇꯥꯕꯅꯤꯗꯅ꯫ ꯁꯥꯃꯣ, ꯀꯔꯤꯃꯠꯇ ꯋꯥꯒꯅꯣ, ꯏꯆꯥꯅꯨꯄꯤꯗꯣ ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯑꯩꯅ ꯐꯪꯅꯕ ꯊꯤꯒꯅꯤ꯫ ꯇꯣꯝꯕꯤ, ꯀꯞꯀꯅꯨ, ꯅꯪ ꯄꯨꯄꯨꯅ ꯐꯅꯕ ꯁꯤꯡꯒꯅꯤ꯫ ꯑꯩꯒ ꯄꯣꯠꯆꯩꯁꯤꯡ ꯂꯧꯊꯣꯔꯛꯀꯦ, ꯆꯠꯂꯁꯤ ꯂꯥꯎ"꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯊꯣꯔꯛꯏ꯫ ꯀꯗꯥꯏꯗꯕꯨ ꯌꯦꯡꯒꯅꯤ, ꯀꯗꯥꯏꯗꯕꯨ ꯊꯤꯒꯅꯤ? ꯏꯄꯨ ꯈꯣꯏꯃꯨꯁꯨ ꯇꯣꯝꯕꯤꯒꯤ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯃꯥꯅ ꯈꯪꯖ ꯍꯩꯖꯕ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯀꯩ ꯊꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯀꯟꯅ ꯌꯦꯡꯂꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ, ꯂꯩꯐꯝꯁꯨ ꯈꯪꯗ꯭ꯔꯦ꯫ ꯃꯅꯤꯡꯗ ꯆꯥꯏꯔꯝꯕ ꯇꯦꯡꯒꯣꯠ, ꯈꯨꯖꯥꯏ, ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛꯇ ꯄꯨꯟꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯂꯥꯏꯔꯣꯟ ꯁꯣꯟꯕꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯈꯔ ꯐꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯩ, ꯀꯔꯤꯃꯠꯇ ꯉꯝꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯕꯤꯗꯤ ꯃꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯐꯪꯂꯛꯇꯕꯁꯤꯗ ꯍꯦꯟꯅ ꯋꯥꯔꯛꯏ꯫ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯄ ꯍꯦꯟꯕꯅ ꯀꯞꯄꯐꯥꯎ ꯀꯞꯂꯦ꯫ ꯃꯄꯥ ꯁꯥꯃꯣꯅ ꯃꯥꯕꯨ ꯈꯥꯝꯃꯤ, ꯊꯦꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯃꯥ ꯎꯗꯕ ꯃꯃꯥ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯊꯋꯥꯏ ꯆꯥꯛꯆꯕꯅꯤ, ꯀꯞꯆꯕꯅꯤ꯫ ꯏꯄꯨ ꯈꯣꯏꯃꯨ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯄꯗꯨ ꯎꯕ ꯃꯇꯝꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯃꯥꯒꯤ ꯑꯍꯩꯕ ꯂꯥꯏꯔꯣꯟ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯄꯨꯊꯣꯔꯛꯏ꯫ ꯁꯣꯟꯕ ꯌꯥꯕ ꯁꯣꯜꯂꯤ, ꯃꯥꯏꯀꯩ ꯂꯥꯛꯇꯨꯅ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯀꯔꯤꯃꯠꯇ ꯉꯝꯈꯤꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯏꯄꯨ ꯈꯣꯏꯃꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯐꯪꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯐꯪꯕ ꯉꯝꯗ꯭ꯔꯦ꯫ ꯁꯥꯃꯣꯅꯕꯨꯗꯤ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯊꯤꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯄꯨ ꯈꯣꯏꯃꯨꯅ ꯌꯥꯒꯅꯤ, ꯑꯩꯒꯤ ꯊꯣꯛꯄ ꯐꯪꯅꯕ ꯊꯤꯒꯦ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯆꯨꯞꯄ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯅꯣꯡꯉꯥꯜꯂꯛꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ꯫ ꯑꯁꯤ ꯐꯥꯎꯕꯗ ꯏꯄꯨ ꯈꯣꯏꯃꯨꯅ ꯐꯅ ꯀꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡꯁꯨ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯏꯄꯨ ꯈꯣꯏꯃꯨꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯕꯗ ꯉꯝꯗꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯄꯥꯎ ꯄꯤꯔꯦ꯫ ꯁꯥꯃꯣꯒꯤ ꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯔꯦ꯫ ꯂꯥꯏꯅ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯕꯗꯒꯤ ꯑꯃꯁꯨ ꯍꯧ ꯂꯥꯎꯅꯗꯨꯅ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯤꯕ ꯌꯥꯎꯔꯦ꯫ ꯏꯄꯨ ꯈꯣꯏꯃꯨꯁꯨ ꯅꯥꯀꯜ ꯑꯃꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯊꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯄꯥꯗꯤ ꯃꯊꯥ ꯁꯥꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯈꯤꯕ ꯁꯥꯃꯣꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕ ꯇꯥꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯅ ꯈꯜꯂꯤ꯫ ꯃꯆꯥꯒꯤ ꯃꯥꯡꯗ ꯑꯋꯥꯕ ꯎꯠꯊꯣꯛꯄ ꯌꯥꯗꯕꯗꯒꯤ ꯎꯠꯊꯣꯛꯇꯕꯅꯤ꯫ ꯇꯣꯝꯕꯤꯒꯤ ꯃꯥꯡꯗꯕꯨꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯁꯥꯃꯣ ꯑꯁꯤ ꯆꯥꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥ ꯔꯣꯃꯦꯟ, ꯃꯍꯥꯛꯁꯨ ꯉꯔꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯟ ꯑꯗꯨ ꯍꯜꯂꯛꯇꯕꯗꯒꯤ ꯁꯟ ꯊꯤꯕ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯈꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯁꯥꯃꯣꯒꯤ ꯅꯨꯄꯤ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯀꯔꯤꯃꯠꯇ ꯇꯥꯕ ꯅꯠꯇꯦ꯫ ꯁꯟ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯄ ꯃꯇꯝꯗ ꯆꯤꯡꯌꯥ ꯌꯧꯈꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯀꯟꯅ ꯉꯥꯟꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯗꯦ꯫ ꯂꯣꯛꯇ ꯀꯩꯗ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯦꯡꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯒꯤ
ꯀꯨꯊꯕꯤ ꯍꯥꯏꯔꯒ ꯈꯪꯅꯕ ꯅꯥꯀꯟ ꯅꯥꯀꯜ ꯑꯅꯤꯃꯛꯇꯅ ꯆꯤꯡ ꯑꯣꯏꯔꯒ ꯃꯅꯨꯡ ꯇꯥꯅ ꯍꯨꯠꯂꯒ ꯆꯪꯈꯤꯕ ꯂꯧꯀꯣꯜ ꯑꯃ ꯂꯩꯔꯤ꯫ ꯂꯧꯁꯨ ꯄꯔꯤ ꯑꯃꯅꯤꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯂꯧꯀꯣꯜ ꯅꯠꯇꯦ꯫ ꯃꯤꯅꯁꯨ ꯆꯪꯕ ꯌꯥꯝꯅ ꯇꯟꯅꯕ ꯍꯩꯅꯕꯤ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯔꯣꯃꯦꯟꯗꯤ ꯃꯥꯒꯤ ꯁꯟ ꯑꯗꯨ ꯊꯤꯕ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯂꯧꯀꯣꯜ ꯑꯗꯨ ꯇꯝꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯑꯁꯣꯝ ꯀꯥꯆꯤꯟꯂꯣꯝ ꯊꯪꯕꯗ ꯃꯤꯅ ꯍꯥꯏꯅꯕꯗ ꯑꯆꯧꯕ ꯁꯟ ꯀꯌꯥ ꯑꯃꯕꯨ ꯅꯝꯊꯨꯔꯒ ꯃꯕꯨꯛ ꯊꯛꯄ ꯉꯝꯕ ꯑꯆꯧꯕ ꯂꯤꯟ ꯂꯥꯏꯒ ꯁꯛꯇꯝ ꯑꯣꯏꯕ ꯑꯃꯗꯤ ꯂꯩ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ꯫ ꯍꯛꯊꯦꯡꯅꯅ ꯎꯕꯗꯤ ꯀꯅꯥꯁꯨ ꯌꯥꯎꯅꯗꯦ꯫ ꯑꯗꯨꯕꯨ ꯈꯔ ꯂꯥꯞꯇꯛꯅ ꯑꯍꯜꯁꯤꯡ ꯑꯃꯅꯤꯅ ꯎꯈꯤꯕꯗ ꯁꯟꯕꯨ ꯅꯝꯊꯨꯔꯒ ꯃꯕꯨꯛ ꯆꯤꯡꯂꯝꯕ ꯂꯥꯏꯒꯤ ꯂꯤꯟ ꯂꯩ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯂꯧꯀꯣꯜ ꯑꯗꯣ ꯉꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯇꯟꯖꯥꯗ ꯈꯨꯗꯣꯡꯊꯤꯕ ꯗꯁꯥ ꯄꯥꯡꯗꯕ ꯃꯤ ꯌꯥꯎꯔꯕꯗꯤ ꯏꯁꯣꯔ ꯑꯗꯨꯕꯨ ꯑꯣꯛꯅꯗꯨꯅ ꯅꯥꯇꯩ ꯆꯥꯈꯤꯗꯕ ꯑꯃꯗꯤ ꯃꯁꯥꯗ ꯆꯨꯔꯨꯡꯈꯤꯗꯨꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯔꯣꯃꯦꯟ ꯀꯥ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯊꯧꯋꯥ ꯁꯥꯗꯕ ꯃꯈꯩ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯇꯝꯅ ꯆꯠꯂꯛꯏ꯫ ꯉꯁꯤꯒꯤ ꯑꯌꯨꯛꯁꯤꯗꯤ ꯃꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯕ ꯀꯔꯤꯒꯨꯝꯕ ꯁꯥꯅꯤꯟ ꯑꯃꯠꯇ ꯐꯥꯎꯕꯗꯤ ꯐꯪꯕ ꯂꯩꯇꯦ꯫ ꯂꯧꯀꯣꯜ ꯑꯁꯤꯁꯨ ꯃꯤꯅ ꯂꯧ ꯎꯕ ꯀꯤꯅꯕꯗꯒꯤ ꯄꯥꯛ ꯄꯥꯛ ꯎꯅꯗꯦ꯫ ꯊꯧꯅꯥ ꯐꯕ ꯆꯤꯡꯃꯤ ꯑꯃꯅꯤꯗ ꯂꯧ ꯑꯁꯤꯕꯨ ꯎꯍꯟꯅꯕꯗꯤ ꯍꯥꯏꯅꯩ꯫ ꯑꯁꯣꯝ ꯆꯤꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗꯗꯤ ꯆꯤꯡꯃꯤ ꯇꯥꯔꯤꯕꯅꯤ꯫ ꯔꯣꯃꯦꯟ ꯃꯇꯣꯝꯇꯅꯒ ꯑꯣꯏꯔꯦ꯫ ꯉꯟꯐꯨꯡ ꯉꯟꯐꯨꯡ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯂꯥꯛꯑꯦ꯫ ꯃꯥꯒꯤ ꯃꯈꯨꯠꯇꯁꯨ ꯆꯩ ꯃꯆꯥ ꯑꯃ ꯄꯥꯏꯔꯤ꯫ ꯅꯥꯛꯌꯦꯠ ꯀꯣꯏꯅ ꯀꯣꯏꯅ ꯌꯦꯡꯂꯒ ꯁꯟ ꯑꯗꯨꯕꯨ ꯊꯤꯅ ꯊꯤꯅ ꯆꯤꯡꯂꯝꯕꯤꯗꯨꯗ ꯑꯗꯨꯝ ꯂꯥꯛꯏ꯫ ꯆꯤꯡꯂꯝꯕꯤꯗꯨꯒꯤ ꯈꯖꯤꯛꯇꯪ ꯊꯦꯛꯆꯤꯟꯕ ꯃꯇꯦꯛ ꯑꯃ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯆꯤꯡ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯂꯒ ꯎꯞꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤꯕꯗꯣ ꯔꯣꯃꯦꯟꯅ ꯈꯔ ꯂꯥꯞꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯑꯍꯥꯟꯕ ꯃꯇꯝꯗꯕꯨꯗꯤ ꯃꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯕꯅꯤꯅ ꯆꯪꯕ ꯀꯤꯔꯝꯃꯤ꯫ ꯃꯁꯥꯗꯨ ꯇꯨꯡꯍꯜꯂꯤ꯫ ꯀꯤꯔꯨ ꯀꯤꯔꯨ ꯌꯦꯡꯂꯒ ꯑꯉꯟꯕ ꯑꯌꯨꯛ ꯑꯁꯤꯗ ꯃꯥꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯅ ꯔꯣꯃꯦꯟꯒꯤ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯄꯥꯛꯊ ꯄꯥꯛꯊ ꯀꯤꯔꯨ ꯀꯤꯔꯨ ꯌꯦꯡꯒꯅꯤ꯫ ꯎꯞꯁꯤꯜꯂꯒ ꯈꯔ ꯂꯥꯞꯅ ꯎꯕꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯂꯒ ꯂꯦꯡꯂꯤꯕꯗꯣ ꯃꯥꯒꯤ ꯋꯥꯈꯟꯗꯅ ꯍꯥꯏꯅꯔꯤꯕ ꯏꯁꯣꯔ ꯂꯤꯜ ꯑꯗꯨꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯔꯣꯃꯦꯟ ꯆꯞ ꯂꯦꯞꯇꯨꯅ ꯑꯉꯟꯕ ꯑꯌꯨꯛ ꯑꯁꯤꯗ ꯂꯥꯏ ꯑꯣꯛꯅꯔꯦ ꯍꯥꯏꯕꯁꯤ ꯃꯥ ꯃꯇꯣꯝꯇꯃꯛ ꯈꯟꯖꯔꯛꯏ꯫ ꯀꯤꯔꯨ ꯀꯤꯔꯨ ꯌꯦꯡꯅ ꯌꯦꯡꯅ ꯑꯩꯕꯨ ꯍꯜꯂꯁꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯈꯜꯂꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯕꯨ? ꯁꯣꯏꯔꯔꯣꯏ, ꯉꯁꯤꯗꯤ ꯏꯁꯣꯔ ꯑꯁꯤꯒ ꯑꯩꯒ ꯊꯦꯡꯅꯔꯦꯗꯅ꯫ ꯑꯣ, ꯑꯩꯁꯨ ꯌꯨꯝꯗ ꯑꯋꯥꯕ ꯇꯥꯕ ꯇꯥꯔꯕ? ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕꯗꯗꯤ ꯃꯁꯤꯒꯤ ꯏꯁꯣꯔ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯑꯣꯛꯅꯕ ꯇꯥꯔꯕꯗꯤ ꯑꯗꯨꯝ ꯈꯨꯗꯣꯡꯊꯤꯕ ꯇꯥꯏ ꯍꯥꯏꯅꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯦꯗꯅ꯫ ꯑꯩꯕꯨ ꯍꯟꯕꯅ ꯆꯨꯝꯒꯗ꯭ꯔꯥꯅꯦ? ꯑꯩꯕꯨ ꯍꯜꯂꯁꯤꯔꯥꯅꯦ? ꯈꯟꯖꯥꯟꯅꯗꯨꯅ ꯁꯛꯇꯝ ꯑꯗꯨꯕꯨꯗꯤ ꯑꯃꯨꯛ ꯀꯤꯔꯨ ꯀꯤꯔꯨ ꯌꯦꯡꯂꯤ꯫ ꯑꯗꯨꯝ ꯌꯦꯡꯂꯕꯗꯒꯤ ꯎꯞꯇꯨꯅ ꯆꯤꯡꯂꯩꯕꯥꯛ ꯑꯗꯨꯕꯨ ꯒꯣꯔꯣ ꯒꯣꯔꯣ ꯈꯨꯠꯂꯝꯕ ꯁꯛꯇꯝ ꯑꯗꯣ ꯐꯨ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯂꯒ ꯈꯣꯡꯒꯥꯏ ꯆꯟꯗꯨꯅ ꯐꯝꯈꯤꯔꯝꯃꯤ꯫ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤꯕ ꯍꯔꯥꯎꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗꯗꯤ ꯔꯣꯃꯦꯟ ꯑꯁꯤꯗꯤ ꯃꯤꯅꯤꯗꯅ, ꯍꯩꯃꯥ ꯀꯅꯥꯅꯣ? ꯄꯥꯛꯊꯗꯨꯅ ꯔꯣꯃꯦꯟꯅ ꯌꯦꯡꯉꯤ꯫ ꯈꯔ ꯑꯃꯨꯛ ꯅꯛꯁꯤꯜꯂꯤ꯫ ꯃꯥꯅ ꯅꯛꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯇꯁꯦꯡꯅꯃꯛ ꯂꯥꯏ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯥꯅ ꯏꯆꯦ ꯏꯆꯦ ꯀꯧꯕ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯌꯥꯝꯕ ꯏꯄꯨ ꯈꯨꯃꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯊꯨꯅ ꯔꯣꯃꯦꯟ ꯏꯕꯥꯏ ꯁꯥꯃꯣꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯅꯥꯛ ꯌꯧꯔꯦ꯫ ꯃꯅꯥꯛ ꯌꯧꯕ ꯃꯇꯝꯗꯗꯤ ꯁꯥꯃꯣꯒꯤ ꯅꯨꯄꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯆꯣꯏꯔꯣꯟ ꯐꯥꯔꯣꯟ ꯀꯌꯥ ꯑꯃ ꯂꯣꯜꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯆꯤꯡꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯕꯨ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯏꯆꯦ ꯏꯆꯦ ꯀꯧꯗꯨꯅ ꯍꯧꯒꯠꯅꯕ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯔꯣꯃꯦꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯁꯨ ꯅꯣꯛꯂꯤ꯫ ꯅꯥꯀꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗꯧꯅꯁꯨ ꯅꯨꯄꯤꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ꯫ ꯔꯣꯃꯦꯟ ꯃꯇꯣꯝꯇꯅꯒ ꯑꯣꯏꯔꯦ꯫ ꯀꯤꯁꯨ ꯀꯤꯔꯤꯕꯅꯤ꯫ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯆꯤꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯁꯤꯅꯤ ꯔꯣꯃꯦꯟꯅ ꯌꯥꯝꯅ ꯉꯛꯂꯤꯕ꯫ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯆꯦꯗ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ ꯅꯥꯀꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯐꯥꯕꯗꯧꯅ ꯌꯥꯟꯕꯗꯧꯅ ꯑꯗꯨꯝ ꯃꯈꯣꯏ ꯑꯅꯤꯇꯃꯛ ꯋꯥꯔꯤ ꯁꯥꯈꯤꯅꯤ꯫ ꯔꯣꯃꯦꯟꯗ ꯇꯣꯝꯕꯤꯒꯤ ꯃꯃꯥꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯑꯀꯤꯕ ꯐꯪꯂꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯑꯗꯨꯝ ꯌꯦꯡꯊꯣꯔꯛꯏ꯫ ꯔꯣꯃꯦꯟ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯇꯁꯦꯡꯅꯃꯛ ꯀꯤꯕꯅꯤ꯫ ꯏꯆꯦ ꯏꯆꯦ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯃꯆꯦ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏ ꯑꯣꯛꯅꯔꯦ꯫ ꯃꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯂꯥꯏ ꯌꯥꯎꯕꯅꯤꯅ ꯃꯉꯣꯟꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯥꯛꯄꯅꯣ, ꯑꯔꯥꯞꯄꯗ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ
Romen wari sarabasu koina kuyeng yengli. Ngihaktangi matungdadi singchan nupa amakak cycle thoroga laklibado Romen urami. Nupa adubu ubadagi Romen haraubana khamthengi. Mahangna kholau thaduna kanna nupa adubu kawi. Nupa aru tar male cycle adu maga manaktamna thojle. Romen amadi samogi nupi du ubu matamda masyam ngangna. Romen nakoina sisiti kidoriba. Romen su thokiba thodoksinga dugi maramda wari khudimak punna tammi. Nupa adasu singchan balamdagi matamda atop lerak lekai amada kanagumbi ama mangkhre aduna lekai gi missing wa launa hawa nimbu wari saubado masu tai. Adubu kanano karino chapchana khangbani ngamdabani. Masak khangnarabusu lekai khare lapnabanina mana khangdabani. Maksu gan tarae. Hojikti makhoi anina mateng panglaga Samogi nupi adubu yum tamna puruknabu hane. Samogi nupi ado masada kanagumba mana pharaga lebanina pahisa se habi yade. Hingchabigi mohong matawdona mana mamit khana yelaga masiladu karak silaga chattanabu hane. Makhoi anina yamna kana honadana hojikpudi yumna namna puruklami. Puruklibudusu Romen namadi atopu nupa amadu wabana kaino maturabani. Second adugi mathakta phammallaga yamna wana purakpani. Makhushu makhongshu pusilibani. Asumna puraga lakpaduna khul yorokle. Khul yoroklaba tungdadi Samogi nupi mangkhibadu phangle haduna wari sanai. Magi lekai gi mising thorok tuna yengne. Samogi nupi gi machiladudi leibaktana pungtei terebani. Tombi su harawi aduga Samo su harawrami. Magi mapabungi bukhaimosu khul lekai asida afawba ahaiba maibani hadun leiraga masanupida thodoksingsi thorakpa matamda saubana mai horabani. Masanupigi masara changba lai ado soidanmaki maithiba pigani. Karamba laino haduna ngairag leribani. Yumni sulakle. Samogi nupidi pura mong ama oire. Mi uba yadre. Mi ubaga lindona khu kamlaga sikkadabagi mong mataw kaya matawre. Makhong makhut pulla phawbada lakna pandaba yadaba yamna waba haibadu orami. Ipu khoimuna thorang khudima loina silaga magi masanupigi masara changlib lai adubu sangdainaba tanthonaba yamna kana hone. Lai adusu lamon bi lai aduni. Ngarangi numidangda thoibabu hana selaga puramba lai aduni. Ipu khoimu handamukti amukhana laktana bhaduna mabu maithiba pinaba yamna kana hone. Ipu khoimugi mahai angakpani. Mikup asida tasengna khangi. Lekai khuludugi misingsu ngana yengi. Mikup kharegi tungdadi ipu khoimugi sathi raba ahiba lairon kaya amana thajimbadagi magi machanupigi masado sakthekpadona yamna kana laurei wabana kaino matore. Magi masara changlib lai adubu tanthongnaba honaba matamda aduma toribani. Ngihaktangi matungdadi adumna kana laramlaga magi machanupi do tumina gyan magna takhirami. Asumna magi machanupi dug masara changlamba lamon bilai adubu ipu khomuna maithibu pikhirami. Aduga machanupi du balayeng baloir batung yum tumina tumhalami. Ipu khomuna lekai khuludug mising tanaba paujeng kharasu pirami. Khul lekai asida lamon bi tholabani. Aduna angangsing sanaba matamda karigumba narak mo songda lolhan batobado tohongano. Kullase lai khara mathi phongle aini ngamli makhaidi samdaina bo honagani. Adubu nakhoi su seksina layu haduna ipu khumuna paujeng khara de pikhirami. Hojikti lekai khulado hanadagi khara ka sukpaga amuke na kibiyam henare. Majasing haipeda ka thokiba yade koithi thine. Makhoina sanadibado arorpi sanadamgadar haduna pakatpana sukeno matorobani. Aduga amuksu ipu khoimugi masadadi dasa haibadu taba horokle. Hanadi migi masara changnama phattaba laising sibu mana phajana themlaga adum thadokhibani. Adubu handamukti machanupigi masara changkhib lai asidi mana tasengna akan aiba mahi kaya ma thajillaga manghankhibani. Masimangnasu ipu khoimubu singduna lerakpa lai khara musu yaukhrabani. Ipu khoimusu ahal matam osilakpanina man hilingai matam asida asigu matam naba akiba kaya ma tholibase kharadang oirabasu nemta halamge habigi wakhan kharadi khalle. Masimangna makhoigi lekai adwaida numidangi matamda lai tinpham oiriba
ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯑꯁꯣꯡꯕ ꯖꯒꯥ ꯃꯐꯝꯁꯤꯡ ꯑꯗꯨꯕꯨ ꯏꯄꯨ ꯈꯣꯏꯃꯨꯅ ꯂꯣꯏꯅ ꯇꯥꯛꯊꯣꯔꯛꯏ꯫ ꯃꯐꯝꯁꯤꯡ ꯑꯁꯤ ꯍꯥꯡꯍꯟꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯏ ꯏꯇꯤꯟꯐꯝꯅꯤ꯫ ꯃꯐꯝ ꯑꯁꯤ ꯍꯥꯡꯍꯜꯂꯒ ꯄꯣꯠꯆꯩ ꯊꯥꯕꯗ ꯀꯩꯅꯣꯝꯃ ꯇꯧꯁꯤ꯫ ꯎ ꯋꯥ ꯁꯣꯡꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯈꯔ ꯌꯥꯟꯊꯣꯛꯁꯤ ꯍꯥꯏꯕꯗꯒꯤ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯂꯥꯏ ꯇꯤꯟꯐꯝ ꯑꯣꯏꯔꯤꯕ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯟꯊꯣꯛꯂꯛꯏ, ꯃꯥꯡꯍꯜꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯄꯨ ꯈꯣꯏꯃꯨꯕꯨ ꯁꯥꯎꯈꯤꯕ, ꯁꯤꯡꯈꯤꯕꯔ ꯈꯪꯗꯦ꯫ ꯐꯠꯇꯕ ꯂꯥꯏꯌꯥꯝꯁꯤꯡ ꯃꯈꯣꯏꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯏꯄꯨ ꯈꯣꯏꯃꯨꯅ ꯃꯥꯡꯍꯜꯂꯛꯄꯗꯒꯤ ꯃꯥꯕꯨ ꯁꯤꯡꯂꯒ ꯂꯩꯔꯛꯄꯁꯤꯅ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯊꯤꯗꯨꯅ ꯃꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯂꯥꯏꯌꯥꯝꯁꯤꯡꯅ ꯈꯟꯕ ꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯃꯥꯒꯤ ꯃꯄꯥꯡꯒꯜꯗꯨ ꯌꯥꯝꯅ ꯀꯜꯂꯤꯕꯅꯤꯅ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯦ꯫ ꯏꯄꯨ ꯈꯣꯏꯃꯨꯁꯨ ꯈꯪꯉꯤ ꯃꯉꯣꯟꯗ ꯐꯠꯇꯕ ꯂꯥꯏꯁꯤꯡꯅ ꯁꯤꯡꯂꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯐꯅꯕꯒꯤꯗꯃꯛ ꯈꯜꯂꯒ ꯃꯥꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯇꯧꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗ ꯏꯄꯨ ꯈꯣꯏꯃꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯃꯍꯥꯛꯇꯤ ꯑꯍꯜ ꯑꯣꯏꯔꯛꯂꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯍꯩꯁꯤꯡ ꯑꯁꯤ ꯀꯅꯥꯗ ꯇꯥꯛꯄꯤꯔꯝꯒꯅꯤ, ꯀꯅꯥꯗ ꯇꯝꯕꯤꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯊꯣꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯗꯨꯁꯨ ꯁꯤꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯗ ꯃꯍꯩ ꯑꯁꯤ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯥꯗꯤ ꯂꯥꯏꯇꯤꯡꯒꯤ ꯃꯔꯤ ꯊꯕꯛ ꯑꯁꯤꯗꯤ ꯃꯥꯗꯤ ꯀꯔꯤꯃꯠꯇ ꯄꯥꯝꯗꯦ, ꯌꯥꯗꯦ꯫ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯥ ꯔꯣꯃꯦꯟꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯃꯥꯁꯨ ꯑꯁꯤꯒꯨꯝꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯄꯨ ꯈꯣꯏꯃꯨꯅ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯒ ꯃꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯒꯤ ꯃꯍꯩ ꯑꯁꯤꯕꯨ ꯂꯧꯍꯧꯒꯗꯕ, ꯄꯥꯏꯍꯧꯒꯗꯕꯁꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯏꯄꯨ ꯈꯣꯏꯃꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯁꯤꯈꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯇꯤꯡꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯌꯥꯝꯅꯗꯤ ꯄꯥꯝꯈꯤꯕꯅꯤ꯫ ꯏꯄꯨ ꯈꯣꯏꯃꯨꯅ ꯃꯇꯝꯗꯨꯗ ꯅꯪꯗꯤ ꯌꯥꯝꯅ ꯅꯧꯔꯤ, ꯁꯥꯟꯅꯒꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯌꯥꯗꯕꯗꯒꯤ ꯂꯣꯟꯅ ꯃꯄꯥ ꯂꯩꯇꯕ ꯃꯇꯝꯗ ꯃꯥꯅ ꯇꯝꯈꯤꯕꯅꯤ꯫ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯑꯃꯗꯤ ꯃꯥꯏꯕ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯄꯥꯝꯕꯗꯒꯤ ꯃꯄꯥ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯃꯇꯝ ꯑꯌꯥꯝꯕꯅ ꯇꯝꯃꯤ꯫ ꯌꯨꯝꯗꯗꯤ ꯃꯄꯥꯅ ꯌꯥꯗꯕ ꯄꯥꯝꯗꯕ, ꯃꯄꯥꯅ ꯎꯈꯤꯅꯤ ꯈꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯂꯥꯛꯂꯒ ꯃꯕꯥꯏꯒꯤ ꯃꯌꯨꯝꯗꯅꯤ ꯃꯥꯅ ꯑꯁꯤꯒꯨꯝꯕꯁꯦ ꯇꯝꯂꯤꯕ꯫ ꯁꯥꯃꯣꯁꯨ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯑꯗꯨꯒ ꯑꯍꯥꯟꯕ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯃꯆꯦ ꯑꯗꯣ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯇꯣꯝꯕꯤ ꯄꯣꯛꯄꯁꯨ ꯊꯥ 5-6ꯇ ꯉꯥꯏꯔꯤꯕ ꯇꯥꯟꯖꯥꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗꯗꯤ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯧꯄꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯗꯨ ꯈꯪꯂꯛꯄꯅꯤ꯫ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯧꯄꯥꯅꯨꯄꯥꯗ ꯃꯥꯅ ꯉꯥꯡꯉꯤ, ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯝꯒꯅꯨ, ꯀꯅꯥꯗꯒꯤ ꯀꯔꯝꯅ ꯇꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯉꯥꯡꯉꯤ꯫ ꯃꯧꯄꯥꯅꯨꯄꯥꯅ ꯃꯆꯦꯗꯗꯤ ꯃꯆꯦꯅ ꯀꯅꯥꯃꯠꯇ ꯍꯥꯏꯗꯣꯛꯂꯣꯏ ꯈꯟꯕꯗꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯝꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯇꯝꯕꯤꯌꯨ ꯌꯥꯗꯕꯗꯒꯤ, ꯑꯩꯅ ꯑꯁꯤꯒꯤ ꯃꯍꯩ ꯑꯁꯤꯕꯨ ꯄꯥꯝꯕꯗꯒꯤ ꯑꯩꯅ ꯇꯝꯖꯕꯅꯤ꯫ ꯃꯆꯦꯅ ꯉꯥꯡꯉꯤ, ꯅꯪ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯅꯤ, ꯄꯥꯈꯪ ꯃꯆꯥ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯇꯝꯒꯅꯨ, ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯒꯅꯨ꯫ ꯍꯌꯦꯡ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯅꯨꯄꯤ ꯅꯍꯥ ꯊꯤꯔꯕ ꯇꯨꯡꯗ ꯄꯥꯕꯨꯡꯅ ꯅꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯔꯝꯒꯅꯤ, ꯃꯇꯝꯗꯨꯗ ꯇꯝꯃꯨ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯆꯦꯒꯤ ꯃꯥꯡꯗꯕꯨꯗꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯈ꯭ꯔꯕꯁꯨ ꯂꯣꯟꯅ ꯃꯆꯦ ꯐꯥꯎꯕ ꯈꯪꯍꯟꯗꯕ ꯃꯈꯩ ꯃꯥꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯤ꯫ ꯐꯖꯅ ꯍꯦꯟꯅ ꯈꯪꯂꯒ ꯍꯩꯔꯒ ꯇꯧꯕꯁꯨ ꯅꯠꯇꯦ꯫ ꯏꯄꯨ ꯈꯣꯏꯃꯨꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯕ ꯃꯈꯩ ꯂꯣꯠꯇꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯃꯥꯅ ꯆꯥꯡ ꯌꯦꯡꯕꯣꯏ ꯀꯔꯤꯌꯣꯏ ꯑꯗꯨꯝ ꯇꯝꯕꯅꯤ꯫ ꯉꯁꯤꯅ ꯂꯥꯏꯔꯤꯛ ꯑꯃ, ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯑꯃ, ꯅꯤꯇꯤ ꯅꯤꯌꯣꯝ ꯐꯖꯅ ꯅꯥꯏꯔꯒ ꯇꯝꯕꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯃꯆꯥ ꯑꯗꯣ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈꯤꯕꯅꯤ꯫ ꯁꯥꯃꯣ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥ ꯑꯗꯨꯅ ꯆꯍꯤ 1 ꯐꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯂꯧꯁꯤꯡꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯃꯆꯥꯗꯤ ꯄꯥꯈꯪꯅꯤ꯫ ꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯃꯇꯣꯝꯇ ꯂꯩꯍꯧꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯟꯅꯔꯝꯃꯨ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯍꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯃꯥꯅ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ ꯑꯆꯤꯛꯄ ꯇꯥꯟꯖꯥ ꯈꯜꯂꯒ ꯃꯥꯒꯤ ꯃꯍꯩꯁꯤꯡ ꯑꯗꯨ ꯁꯥꯟꯅꯕ ꯇꯝꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯗꯤ ꯄꯤꯛꯂꯤꯕꯅꯤ, ꯆꯍꯤ 1 ꯉꯥꯏꯔꯤꯕ ꯇꯥꯟꯖꯥꯅꯤ꯫ ꯇꯣꯝꯕꯤꯗꯤ ꯃꯅꯥꯛꯇ ꯂꯩ꯫ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯔ ꯈꯪꯕ ꯍꯩꯕ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤꯅ ꯂꯥꯏꯔꯤꯛ ꯑꯃ, ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯑꯃ, ꯑꯃꯠꯇꯁꯨ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯕ ꯅꯠꯇꯦ꯫ ꯃꯁꯤ ꯄꯥꯔꯒ ꯃꯥꯅ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯕꯨ ꯇꯝꯂꯒ ꯊꯧꯔꯥꯡ ꯀꯌా ꯑꯃ ꯇꯧꯈꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯄꯨ ꯈꯣꯏꯃꯨꯁꯨ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛꯀꯤ ꯑꯅꯥꯕ ꯌꯦꯡꯕ ꯆꯠꯈꯤ꯫ ꯑꯗꯨꯒ ꯁꯥꯃꯣ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯂꯧꯗ ꯆꯠꯈꯤ꯫ ꯏꯄꯨ ꯈꯣꯏꯃꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ
ꯇꯣꯝꯕꯤꯒꯤ ꯂꯩꯍꯧꯔꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯀꯔꯝꯕ ꯂꯥꯏꯔꯤꯛꯅꯣ ꯈꯪꯗꯕ ꯑꯃꯈꯛ ꯏꯄꯨ ꯈꯨꯃꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯄꯥꯔꯨꯏ ꯑꯗꯨꯒ ꯂꯥꯏꯇꯤꯡ ꯀꯧꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯅꯨꯃꯤꯠ ꯌꯨꯡꯂꯛꯄ ꯇꯥꯟꯖꯥꯗꯨꯗꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯇꯣꯝꯕꯤꯁꯨ ꯃꯅꯥꯛꯇ ꯐꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯤ ꯇꯣꯝꯕꯤ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯃꯍꯥꯛ ꯀꯟꯅ ꯀꯞꯈꯠꯂꯛꯏ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯂꯤꯕꯗꯣ ꯏꯄꯨ ꯈꯨꯃꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯃꯃꯤꯠ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯂꯩꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯤꯕꯅꯤꯅ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯈꯜ ꯆꯪꯗꯦ ꯇꯣꯝꯕꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯄ ꯍꯦꯟꯕꯗꯒꯤ ꯃꯥꯒꯤ ꯃꯁꯥꯗꯣ ꯂꯦꯛꯊꯔꯛꯈꯤ ꯏꯄꯨ ꯈꯨꯃꯨꯒꯤ ꯃꯆꯥꯅ ꯃꯤꯠꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯋꯥꯟꯊꯔꯒ ꯇꯥꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯥꯈꯠꯄ ꯑꯃꯗꯤ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯂꯦꯡꯍꯟꯅꯕ ꯍꯣꯠꯅꯩ ꯃꯤꯅꯠ 5-10ꯒꯤ ꯃꯇꯨꯡꯗꯕꯨꯗꯤ ꯇꯣꯝꯕꯤ ꯃꯥꯒꯤ ꯃꯁꯥꯗꯨ ꯒ꯭ꯌꯥꯟꯕꯨꯗꯤ ꯇꯥꯔꯛꯈꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯇꯣꯝꯕꯤ ꯑꯁꯦ ꯃꯥꯒꯤ ꯃꯃꯥꯅ ꯃꯄꯥꯅ ꯄꯝꯕ ꯐꯥꯎꯕ ꯌꯥꯈꯤꯗꯦ ꯏꯄꯨ ꯈꯨꯃꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯈꯤꯔꯝꯃꯤ ꯃꯥ ꯂꯥꯛꯇ꯭ꯔꯕꯗꯤ ꯃꯥ ꯎꯗ꯭ꯔꯕꯗꯤ ꯄꯪꯀꯞꯇ ꯀꯞꯄꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯐꯥꯎꯕ ꯃꯃꯥꯅ ꯃꯕꯨꯛ ꯏꯟꯕ ꯂꯣꯏꯔꯒ ꯏꯄꯨ ꯈꯨꯃꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯌꯨꯝꯗ ꯐꯥꯎꯕ ꯇꯨꯃꯤꯟꯅꯩ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯏꯄꯨ ꯈꯨꯃꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯥꯒꯤ ꯃꯕꯥꯏ ꯁꯥꯃꯣꯒꯤ ꯃꯆꯥ ꯇꯣꯝꯕꯤꯒ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯤꯉꯩ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯐꯂꯥꯡ ꯅꯥꯀꯜꯂꯣꯝꯗ ꯃꯥꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯠꯇꯅ ꯀꯧꯕꯒꯨꯝ ꯇꯧꯔꯛꯏ ꯃꯍꯥꯛꯁꯨ ꯂꯥꯏꯇꯤꯡꯒꯤ ꯃꯔꯝꯗ ꯈꯤꯇꯪꯗꯤ ꯈꯪꯂꯕꯅꯤꯅ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯄꯥꯕꯨ ꯀꯔꯤꯃꯇ ꯈꯪꯗꯕ ꯃꯈꯩ ꯊꯣꯛꯈꯤꯕꯅꯤ ꯐꯅ ꯀꯨꯏꯅ ꯃꯤꯅꯠ 10 ꯍꯦꯟꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯂꯩꯔꯨꯏ ꯑꯗꯨꯒ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯀꯥꯡꯊꯣꯜ ꯑꯗꯨꯒꯤ ꯃꯌꯥ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯁꯣꯔ ꯍꯣꯟꯕ ꯌꯥꯝꯅ ꯋꯥꯔꯛꯄꯗꯒꯤ ꯑꯗꯨꯃꯛ ꯈꯨꯗꯛ ꯀꯨꯜꯂꯒ ꯀꯥꯡꯊꯣꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯣꯟꯊꯈꯤꯔꯝꯃꯤ ꯁꯣꯔꯁꯨ ꯐꯨꯏꯅ ꯐꯨꯅ ꯍꯣꯜꯂꯒ ꯌꯥꯝꯅ ꯋꯥꯅꯁꯨ ꯈꯥꯡꯉꯤ ꯃꯄꯥꯁꯨ ꯑꯁꯣꯝ ꯌꯨꯝꯖꯥꯏꯒꯤ ꯀꯥꯗ ꯇꯨꯝꯕꯅꯤꯅ ꯃꯤꯠꯁꯤꯜꯂꯛꯇꯦ ꯀꯔꯤꯃꯇ ꯈꯪꯗꯦ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯍꯣꯜꯂꯒ ꯏꯄꯨ ꯈꯨꯃꯨꯒꯤ ꯃꯆꯥ ꯑꯗꯣ ꯇꯝꯅ ꯍꯧꯒꯠꯂꯛꯏ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯕꯥꯏꯒꯤ ꯃꯆꯥ ꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯈꯖꯥꯏꯗ ꯍꯥꯏꯐꯦꯠꯇꯪ ꯅꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯏꯄꯨ ꯈꯨꯃꯨꯒꯤ ꯃꯆꯥ ꯑꯗꯣ ꯐꯃꯨꯡꯗ ꯑꯗꯨꯝ ꯎꯞꯁꯤꯜꯂꯒ ꯁꯤꯔꯒ ꯇꯥꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯅ ꯀꯟꯅ ꯀꯞꯈꯠꯂꯛꯄꯗꯒꯤ ꯏꯄꯨ ꯈꯨꯃꯨ ꯆꯪꯁꯤꯟꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯤꯔꯒ ꯇꯥꯔꯝꯕꯗꯨ ꯎꯕꯅꯤ ꯏꯄꯨ ꯈꯨꯃꯨꯗꯤ ꯃꯥꯏꯕ ꯑꯣꯏꯕꯅꯤꯅ ꯃꯆꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯄꯥꯎ ꯆꯦꯜꯂꯤ ꯃꯊꯪ ꯄꯥꯎ ꯆꯦꯟꯈꯤꯕꯗꯨꯅ ꯁꯥꯃꯣ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯄꯥꯎ ꯇꯥꯔꯦ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯛꯏ ꯀꯞꯄꯤ ꯀꯅꯥꯒꯨꯝꯕ ꯁꯤꯡꯅꯕꯗꯤ ꯂꯥꯏꯅ ꯅꯝꯃꯅꯤ ꯂꯥꯏꯅ ꯆꯦꯟꯕꯅꯤꯁꯨ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯏꯄꯨ ꯈꯨꯃꯨ ꯃꯥ ꯃꯇꯣꯝꯇꯃꯛ ꯈꯪꯕ ꯃꯥꯜꯂꯤ ꯀꯅꯥꯗꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯍꯥꯏꯗꯣꯛꯈꯤꯕꯗ ꯂꯩꯇꯦ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯥꯃꯣ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥ ꯇꯣꯝꯕꯤꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯔꯛꯏ ꯌꯨꯝꯗ ꯑꯗꯨꯝ ꯊꯝꯃꯤ ꯑꯉꯥꯡ ꯑꯗꯣ ꯐꯅ ꯀꯨꯏꯅ ꯏꯄꯨ ꯈꯨꯃꯨꯒꯤ ꯃꯆꯥ ꯑꯗꯨ ꯎꯗꯕ ꯃꯇꯝꯗ ꯄꯪꯀꯞꯇ ꯀꯞꯄꯤ ꯃꯥꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯅꯤ ꯁꯥꯃꯣꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯃꯄꯥꯕꯨꯡꯅ ꯃꯥꯏꯕ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯂꯥꯏꯇꯤꯡꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯌꯥꯈꯤꯗ꯭ꯔꯤꯕ ꯃꯧꯄꯥ ꯅꯨꯄꯥꯁꯤꯒꯤ ꯃꯔꯝꯗ ꯃꯥꯁꯨ ꯆꯤꯡꯅꯕꯗꯤ ꯈꯔ ꯐꯥꯎꯈꯤꯕꯅꯤ ꯃꯁꯤꯃꯛꯅ ꯃꯆꯥ ꯇꯣꯝꯕꯤꯅ ꯈꯔ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯅ ꯂꯥꯏꯇꯤꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯕꯗ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯈꯤꯗꯕꯅꯤ ꯁꯥꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯏꯄꯨ ꯈꯨꯃꯨꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯈꯪꯖꯤꯜꯂꯒ ꯀꯅꯥꯃꯠꯇ ꯍꯥꯏꯗꯣꯛꯇꯕ ꯃꯈꯩ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯣꯠꯂꯤ ꯉꯁꯤꯒꯤ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯏꯄꯨ ꯈꯨꯃꯨꯅ ꯇꯨꯝꯅ ꯋꯥꯈꯜ ꯈꯜꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯨꯂꯛꯏ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯇꯣꯝꯕꯤ ꯑꯁꯤꯅ ꯑꯃꯨꯛ ꯀꯝꯗꯧꯒꯗꯧꯔꯤꯕ ꯑꯁꯨꯝꯅ ꯇꯞꯅ ꯁꯣꯜꯂꯒ ꯏꯄꯨ ꯈꯨꯃꯨ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯗꯣꯛꯏ ꯀꯔꯤꯕꯨ ꯊꯣꯛꯀꯗꯧꯔꯤ ꯇꯣꯝꯕꯤꯒꯤ ꯃꯔꯝꯗ ꯃꯥꯅ ꯋꯥ ꯁꯣꯜꯂꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯕ꯭ꯔꯥ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ